आकाशवाणी इम्फाल वहेंगबम राजेश ने पाव पाजरी अहमद मरुब पाव केंद्र के गृह मंत्रालय लेबाक असिगी तोंगान तोंगान संस्थान तरा तरेपु अनलॉफुल एक्टिविटीज प्रिवेंशन एक्ट लिसिंग अमचमापन हुमदोगी मखादा आइन यादव संस्थान हाइना लॉकटोक्रे गृह मंत्री अमित शाह हारी नरेंद्र मोदी सरकार न भारत म्यांमार ngomkhai paringi किलोमीटर लिसिंग अम चत्रुक निफु हुमदोई सांगम मफम संबल खानब वारेप लौरे भारत म्यांमार ngomkhai paringa संबल खाबगी थबक केंद्र न पाखकदोरिबा थौरांग असिना आइन कायबा थबक सिंग थिंगबदा चावना मतेंग ओरगनी हाइना मपान थौरम राज्य मंत्री डॉक्टर राजकुमार रंजन न हारी MSPDC न मई लाना सिनबसिंगी मथक्ता चंगसिलकपा खोंजंगी सरुक अमा ओइना असिसु तोंगान तोंगाबा मफम सिंगदगी मियोय क्या मरुम फागकी अमदी मई कक्की हारी अमसुंग प्रधानमंत्री नरेंद्र मोदी ने हारी भारत न ममांगदा अमुक्ता ओइखिबा मोंगदा एनर्जी की लमदा अचोबा सेंफम क्या थादबदगी एनर्जी मतिक चाना फंगनबा ngamle केंद्र के गृह मंत्रालय ने तोंगान तोंगान संस्थान तरा तरेपु अनलॉफुल एक्टिविटीज प्रिवेंशन एक्ट लिसिंग चमापन हुमबुद्रा हुमदोगी मखादा आइन यादव संस्थान हाइन लाउथोक्रे लोकसभा बीजेपी की सदस्य चंद्र प्रकाश जोशी ने हंगलपा वहंगी पाखुमदा ईदुना पीरदुना केंद्र की गृह राज्य मंत्री नित्यानंद राय ने हाई राजस्थान याउना लेबाक असिदा लेरिबा संस्थान अमबो केंद्र सरकार न अनलॉफुल एक्टिविटीज प्रिवेंशन एक्ट लिसिंग चमापन हुमबुतरे की मखादा सेक्शन 3 की मखादा आइन यादव संस्थानी हाइना लाउथोकपा याय केंद्र की गृह मंत्रालयना आइन यादव संस्थानी हाइना लाउथोक्रबसिंग अदुगी मनुंगदा मैतै एक्सट्रीमिस्ट ऑर्गेनाइजेशन सिंग पीपल्स लिबरेशन आर्मी PLA अमसुंग मसिगी पॉलिटिकल विंग दी लिबरेशनरी पीपल्स फ्रंट RPF यूनाइटेड नेशन लिबरेशन फ्रंट UNLF अमसुंग मसिगी आर्म विंग मणिपुर पीपल्स आर्मी MPA People's Revolutionary Party of Kangleipak Pripak amasung masigi Armed Wing Red Army Kangleipak Communist Party KCP amasung masigi Armed Wing Red Army Kanglei Yawol Kanalup KYKL Coordination Committee Korkom amasung Alliance for Socialist Unity Kangleipak asukni Masigi matakta Students Islamic Movement of India SIMI United Liberation Front of Assam Alpha National Democratic Front of Bodoland NDFB All Tripura Tiger Force National Liberation Front of Tripura Unitrep National Liberation Council Liberation Tigers of Tamil Ilam National Socialist Council of Nagaland NSCN-K Islamic Research Foundation Jamaat-e-Islami Jammu Kashmir Jammu and Kashmir Liberation Front Muhammad Yasin Malik Faction Sikh for Justice Popular Front of India PFI का समनबा कांगलुप सिंह जम्मू एंड कश्मीर डेमोक्रेटिक फ्रीडम पार्टी मुस्लिम लीग जम्मू कश्मीर तहरीक-ई-हुर्रियत याउरी अमरोमदा राज्य की होम डिपार्टमेंट थोप चेरोल अमगी मतुंगिना तोंगान तोंगान वैली द बेस तौबा इंसर्जेंट ग्रुप सिंगबु अनलॉफुल एक्टिविटीज प्रिवेंशन एक्ट की मखाना आइन यादव संस्थानी हाइना लाउथोलदबी मरम हंगली चेरोल दुन हाई तंपाकी लालोब सिंह असिना आइन यादव संस्थानी हाइबदुगी चपचाबा मरम खंगदोनबा केंद्र सरकार ना गुवाहाटी हाई कोर्ट की जस्टिस संजय कुमार मेदी यावबा अनलॉफुल एक्टिविटीज प्रिवेंशन ट्राइब्यूनल सेमले मरमदुना अनलॉफुल एक्टिविटीज प्रिवेंशन रूल्स लिसिंग अमा चमापन हुमफुनिपान की मखादा नोटिस थोपदगी निमित कुंथ्रानी की मनुंग फावदा अयिब ओइना लालोग्रुप सिंह असि करिगिदमक आइन यादव संस्थानी हाइना लाउथोकलोइदबनो हाइबगी मरम हंगली ट्राइब्यूनल असि की मथंगी हियरिंग था असि की 15 की नुंथिल पुंग अनि ताबा मतमदा गुवाहाटी हाई कोर्ट न्यू ब्लॉक कोर्ट रूम नंबर तरादा सथरगनी हाइना अनलॉफुल एक्टिविटीज प्रिवेंशन ट्राइब्यूनल की रजिस्टर S दत्तना सही तौतुना थारोकबा चेरोलमना खंगलकली गृह मंत्री अमित शाह हाइरी केंद्र शासन तौरिबा नरेंद्र मोदी सरकार ना मी चंगबा ngamdaba ngamkhai paring sengatpa haibasida acheppa phirep lei सोशल मीडिया दा थागलपा वारोल अमदा गृह मंत्री ने हाई भारत म्यांमार ngamkhai paring की किलोमीटर लिसिंग अमा चत्रुक निफु मरी सांगबा paring दा संबल खानबा वारेप लौरे ngamkhai paring असदा सर्विलेंस की खुदोंगचाबा हेना लहनबगीदमक पेट्रोल ट्रैक्सु सेमलगनी गृह मंत्री ने हाई अपुनबा किलोमीटर लिसिंग अमा चत्रुक निफु हुमदोगी मनुंगदा मणिपुर की मोरे परिंग द किलोमीटर तरा सांगबा मफम हौजिमकी ओइना फेंसिंग तौबल लोइरे महंग हाई हाइब्रिड सर्विलेंस सिस्टम ISS की खुथांगदा संबल खानबा पायलट प्रोजेक्ट अनि थबक पाइकली गृह मंत्री ने हाई थौरांग असि की मखादा अरुणाचल प्रदेश अमसुंग मणिपुर की किलोमीटर अमा सांगबा मफम सिंग संबल खागनी महंग मखातान हाई मणिपुर की किलोमीटर कुनरोंग कोनबा मफम सिंग संबल खानबा अयाबा पीरे अथुबा मतमदा थबक हौरगनी
गृह मंत्री अमित शाह भारत म्यांमार ngomkhai paringda sambal kharagani haina phongdokhiba waphambu kendra gi mapan thorum rajya मंत्री डॉक्टर राजकुमार रंजन na nungaiba phongdorokli manghai asiguma thorang asina ain kaina ngomkhai wangmadagi narol da drug yauna kujukulai sing manipura pusilakpa sing thingbada chauna mateng oragani डॉक्टर रंजन hai Union Home Minister Shri Amit Shah ji na Indo-Myanmar border da unpenetrable fencing tawgani haibasi amna encouraging oiba Bharat Sarkar ki commitment kama agi base koi Manipur ki amna lairok phabadi maramdi masigi boundary fencing si tawbina ba honorable CM na su request awi ai na su request tawjai adu ka hybrid ka hydro solar power si naraga smart fencing tawba adu ga loina hybrid ka kana sangi sangde haibase monitor tawna bagi request tawki ba do ga si mana fajana Manipur ki praja ki interest adu ga illegal migration si block tawna ba adu ga small arms smuggle or drug smuggle illegal migrants in si se tawna ba system amu local se aikoi gi oina di amna laiyok pai aikoi gi free regime lokthok pa si su aikoi da Myanmar ki kangmuda aikoi na athingba thamba nate through the legal channel da passport adu visa ga lakda aikoi athingba amata leke maram aduna andaki Amisha ji ki commitment tama Twitter da phone ko se aikoi yamna tagat chaningi yamna mana aikoi gi Manipur ki praja gi apam si khanga to bi rokoi dongta aina on behalf of the people of Manipur I thanks Union Home Minister Shri Amit Shah ji ko tagat chari Manipur Pradesh Mahila Congress Committee na sindra ngasidagi Nari Nyai Campaign hogdokre campaign adu Imphal da leiba Congress babandagi Manipur Pradesh Mahila Congress Committee gi President Mutum Sharma na hogdokki campaign asi Bharat Joro Nyaya Yatra gi saruk ama oina hogdokpani campaign asi na lamdam asigi nupi singi semilon kunai asda leiba phibam mahi masing haksel rajniti amasung ikai khumnaba adu ngaktuna thambaga loina hena phagananaba amasung nupi singi mathakta chathariba miyot minai koknanaba pandamda pangthokpani hari Assam Rifles na Kaksing Jilla gi Sherok da Security Coordination gi mipam ama pangtokre mipam aduda matau tauriba Assam Rifles BSF amasung Manipur Police ki makok thongba officer sing saruk yaki hari mipam adu pangtokpagi maru eba pandamdi lamdam adu santi amadi tangdu laitaba purakna bagi damak security force sing na amato ina thabak paikhaliba adu nahongnana yengsin bani Amarom da Operation Sadbaba gi makhada ngarang Chandel Jilada lemna laingbi kem ama pangthokre kem adu da mioi chani rom layengki lemna laingbi kem asi Tengnopal Jila gi masi kulasu pangthoki madu da mioi chani marphu rom layengki hari Assam Rifles na Bishnupur Jila gi Sendra da ex servicemen singa mipam pangthokre mipam adu da ex servicemen singi yaifana ba thabak thorom sing paikhatna ba khanaki hari tabiriba pawasi Akashbani Imphal degini MSPDCL na maila na sinabasingi matakta sangsin ba khongjangi saruk amoina ngasisu tongan mapam singda satuna yengsingkre MSPDCL gi Executive Director Commercial na Thopa Cherolaman hai yengsin ba da IED number 4 gi Napet Pali area da consumer ama IED number 2 gi Tera Sayang area dagi consumer ama Thangmaiban Tarung dagi consumer taruk Thangmaiban Sinam Laikai di consumer ani IED number 1 gi Babupara area dagi consumer ama Thobal Division gi Makhada Lilong da consumer ani Wangjing da consumer manga Yaripokta consumer ani Bishnupur division gi Kodom Popi Lamkhai area dagi consumer mari punna consumer kunmari phagaki makhatana drive asi chathagi gani hari Horticulture amasung Soil Conservation Bibaki Manipur Organic Mission Agency na paikalapa khongthangi saruk ama oina Imphal East ki Wangkai High School da hangliba relief camp ta leiriba mioi singbu masagi oiba sentok lambi lehna ba pandam da Wangkai apunba nupi lup amasung Federation of Civil Society na punna sinduna school asigi manakta pofam sadana phamanna ba haukre hairi mafam asida Tamenglong gi Komla Katsai Lemon amadi achathaki polom sing yon gani hari Federation of Civil Society gi Vice President BM Yai Masana hai relief camp ta leiriba mioi singi damak sarkar asina thabak kya paikhatuna honari aduma pu makhoi gi ahen ba senthok leitabana angang sing mahi masing tamhanbada awat pa khudong chadaba mayuknari asigumba asi yenglaga karigumba kharda oirbasu mateng pangnaba khongthang asi lokalakpani hari Siri Siri Gorgobind Girls College Kuraida Thasigi Amadigi Chatharakpa NSS Special Amasung Residential Camp ki saruk amoina ngasi lemna idan tawbagi camp ama pangthokre Satra Singi kathoklaba haiba hiramda pangthoba camp aduda NSS volunteer sing teaching amasung non teaching staff singna idan tawki hari
Climate Change Action Policy and Responsibilities of the Government haiba asigi matangda numi nini gi oiba seminar ama ngasi Senapati laiba Mount Everest College ki auditorium da hogdokre. Seminar asi research committee ga loinana college asigi internal quality assurance cell ga kusamnaraga sinbani. Ngasi gi seminar hogdokpagi thorom da saruk yaraduna Mount Everest College ki vice principal Gonmai Maitwan Lungpaun hai aikoi gi prithibi kanba haibasi malem asa leiriba mipung kudimaki chaurba thogdang lei manghai aikoi gi akoibagi phibamda kaitharakuna sabagi sang hengale haibasi mipum kudingna khangnaba wafamni amasung masidegi kannaba satra singna climate change gi matangda khangminaduna prithibi asibu kannaba honaminarsi. Rongmai Lu Farm Khokpum Eana Sinduna Miyangi Oiba Santi Khongchat Amangasi None Jilagi Khokpum Tampak Tapang Tokre Khokpum gi nupi lising ama henbana saruk yakiba khongchat adu Gaidimjang Part 1 dagi hauraga Thanagong playground loisingki rally asi Jaliarong lamdam sing amasung khopung gi mafam singda santi lehenba operation toktuna kulai paiba masel gi marakta hana sunaba toknaba pandamda rally edu satpani hari aikoi gi none paumin hai khongsa chakiba nupi singna aikoi gi koi santi pami miamda aki tujungba pohon ganu haibana singba placard sing paiduna khongsa chaki hari. Akasbani Imphal gi pau tabiri. Pradhan Mantri Narendra Modi ne hari Bharat na mamangda amukta oikhitriba mongda energy gi lamda achoba chempam kaya thadari amadi affordable energy matik chana phanganba ngamlagani. Wafam asi Pradhan Mantri Narendra Modi na ngasi gawada pangthokiba India Energy Week lisingani kunmari hogdokpagi thoromda phongdokhibani. Pradhan Mantri na hai ngasi hogdokliba India Energy Week asina energy gi lamda Bharat ki oina achoba mai pakpa amani. Bharat na malemda mising khwaidagi yamba leibak ama oirabasu carbon thadokpagi changda chawna hantaraktuna supnatagi chada marikhak oirakpadagi matangdasu nungaiba phongtokki. Pradhan Mantri na hai Bharat na lusingduna malengi oina energy gi lamda thenariba samasya kya mangzil thana mayoknari. Mahangnai Bharat asi energy oil amasung LPG sinabada malengi oina ahumsuba mafamda leiri. Bharat na carbon puthopagi hanthanaba honaduna akoibagi phibam sokpadagi kharadang oirabasu ngakthopa ngamnaba honabaga mari leinana ngasigi India Energy Week asi hogdokpani. Ngasi hogdokiba thoram asina Bharat na energy gi lamda thenariba samasya kya gi maramda khana nainabagi khudongsabasu piragani. Handak sahi oina India Energy Week asida tongan ba leibak singi energy mantri taratare exhibitor chamapan company chahum yangkai amasung mioi lising kuntra mangarom saruk yaki. Manipur hockey gi senba sahi lising ani kunithoi kulumdoi gi sahi gi mifam ngasi khuman lampaki hockey stadium na pangtokre thorom de wangang bada Manipur hockey gi president khoirom loya lakpan hai raija sti gi hojik phawbada hockey masana da olympian taret puthokpa ngamle manghai hockey ba sahi ahum mari asida sayet na ba kya leiba amadi raija sti thokliba irang na maram orga Manipur hockey khwaidagi laibak thiba phibam amada leiri. Numit marini chatagadaba Rangkung Youth Club ki tara mari suba annual sports meet ngasidagi None Jilagi Rangkung Part 1 da haukre sports meet adu MLA Jang Henglum pamaina hogdoki thorongi saruk ama oina kala sanskriti amadi sana khonabagi thorong kyamarum pangthokli. Uttarakhand Vidhan Sabha na ngasi Uniform Civil Code UCC bill khananaba puthokre. Uttarakhand ki Mukhyamantri Pushkar Singh Dhami na bill asi puthokpada sabha ki sadasya singna Bande Mataram amasung Jai Shri Ram haina kholau kaya marum lauki. Bill asi sabada puthoropaga birodigi maikaidigi khananaba adaksha Ritu Khundari Bhusanna akaknaba matam piki. Tungda sabagi mipam nungtil pung ani phawba yeitoki. Bill asi ki matangda Raijagi Mantri Dhan Singh Rawat na hai ngasi puthokliba bill asi leibak asigi oina achoba mai pak amani nakalamaromda birodigi luchingba Yaspal Aryana hai bill asigi matangda birodida khananaba matam yamna pikide adaksha Ritu Khundari na hai bill asigi matangda kupna khananabagi matam pigani amasung darkar lerebadi sabagi matam sangdoktuna khanagani. Aroibada maroiba pau Kendra gi Griha Mantraloy na lebak asigi tongan ba sangstan taratrepu Unlawful Activities Prevention Act lisingama chamapan humudra humdoi gi makada ainiya daba sangstani haina loktokre. Griha Mantri Amit Shah hairi Narendra Modi Sarkar na Bharat Myanmar ngangkai paringi kilometer lisingama chatruk nipu humdoi sangma mapam sambal khanaba warep lore. Bharat Myanmar ngangkai paringda sambal khabagi thabak Kendra na paikakadoriba thorang asina ain kaiba thabak sing thingbada chawna mateng oiragani haina mapan thorom Raja Mantri Dr. Rajkumar Ranjan hairi. MSPDCL na may lana sinabasingi matakta sangsilakpa khongjangi saruk ama oina ngasisu tongan ba mafam singdagi mioi kya marum phagaki amadi mai kakki amasung Pradhan Mantri Narendra Modi na hari Bharat na mamangda amukta oikhitriba mongda energy gi lamda achoba sempam kya thadabadagi energy matik chana phanganba ngamle pau loijare.